Apunba Ima Kumbi na Just and Fair Delimitation ki Khongjang no NRC no Census pu Sougattuna Ngashi Kumbi da LEIBA E-RICKSHAW auto-rickshaw amadi TATA IRIS PUNNA MANIPUR da masing KHANGDANA CHANGSINLAKLIBA MEERAMCHASING KHANDOKTRINGEIDA Census TOUBA YAROI HAIDUNA rally CHATKHRE rally adu Kumbi Kaithel dagi HAIDUNA Kumbi College yauraba matungda amuk halaktuna Litan Pokpi fauba chatuna no NRC no Census Manipur gi Apunba gi shaktam kaiba yaroi yelhomi muthatnaba India lenga ki thoshil yaningde IDP sing mayumda hanjindri fauba yumkok amadi mikok thiba yaroi haiba slogan singsu lauki rally adu da saru yakibi Apunba Ima Kumbi gi secretary W Sarda Devi na phongdor khibada campaign for just and fair delimitation JFDina MEETOP KHANDOKTRINGEIDA Census TOUBA YAROI HAIDUNA CHANGSINLAKLIBA KHONGJANG ASI Apunba Kumbi Imanasu Pandamasi Fangdri Fauba Hanba Leitala Saruk Yagani Haiduna Iramdam asidagi yelhomi singbu muthanaba India lenganga CHATKHRE thorang asida Manipur lengangna mana tadana tumina leishilibasi karigino Changsinliba Khongjang asi makhogi su saruk yauribani haiki Amaromda rally aduda yaukiba E-RICKSHAW auto-rickshaw driver singasu JFD na no NRC no Census ki Khongjang asi makhatana saruk yakigani haiki Manipur lengangna ngasi pajana wariba pajana lauriba pajana khongliba se khangbiyo tabiyo khangdaba tayagadi Manipur se awonma masoidna laklagani haibase India lengang amadi Manipur sarkana miyeng jangsenbiyo JFD na mapung na khoi hawo chali bambu me na sida khoi support ong boila khoi laksai ba gari ase sut na prap na sahum ki ma sujai aduna hai ba sigi matu na khoi support ong jabani na abi da khoi ma pulap bunga hi hawla sabani aduna Manipur government na su khoi gi census tawdaga di khoi gi NRC tawbiga no hai na khoi gi kumbi Apunba the